Hello guys. School amagi lambi hai tare adu thokhiba wari ne. Bot ki wari de wari ne ado mayam puna tamina si mayam puna khangmina si. Aikoi gi punchi da thokpa thodok kaya ama kaukthokhiba kaya ama yarom gani. Adubu amaromda punchi chupagi kaubang ngamnaroi daba thodok kaya ama suleram gani. Mafam amada chaluba matamda si mafam si de ai lakrena. Aduga mafam sida tawidaba thagap khara thoani gaina khanjaba adu natragasu mafam dudagi hek chatpaga isada negative oiba khara phawba adumba du yarum gani thodok che thoiba miyoisa ngasi phawba thodok to kawba ngamdena leiri ngasi phawga nateba punsi chuppagi oina kawba ngamdau mandena fo hairi thodok thoiba mafam du makti haijara roige hairiba mafam sa khungang oigadoini maming su dum khangna mafam oigani haiden khali thodok thoiba chahi jena 2000 khungang amada family amale yam harau harau na panjabani family duda mama mappa amadi makoi gi machanupa ahumle lejak darubu wari asina machanupa halda thokpa oigadoini magi mamingna rems go haribu nupa ahum sigi profession amasulese chahina kun adam oiram gadaba mali matam duda moi ahum mak chicken shop amada thabak tawbani aduga moi gi mapa duna injang na pi yon bagi business tawbani moi gi emungsa sumaina adum nungaina lerambani moi gi machanupa ahalsa movie yang bayam na pami ado moi gi khungang du dadi theater se leite ba habadi thaina di film ga yeng narami dana to ba theater ga chalaga moi na yeng ga ba ga di thangna ba khul da chatpa mathau tanai thawdok sisu sigi matang da thokpo oi ga doi moi gi maham du dadi facility phang da banina rent sa magi marup ama natragna amaga saturday khuding gi yeng ba chalame ado matam ama lakhi matam sida ma si thabak yamna chen cinema yeng ba chatpa phang de adun fangdabasina maram oiraga sangakpa matamdadi handakti aigi marup James ka soidana yengba chatkena lepe mas James hari sisu maga luna tinaba mamanaba amani aduduna masu chache haibada yai ado James ki mapasina di haiba tattana ibungo nang sinema yengba chatpado chatlu kasu kaide adu nang na halaiba lambi natabida ado khogi school gi lambi ama laibudo adu di halakanu ko ne di tattana haiba si hari ju kai no matamda sahi kharagi mamangda hariba school sida thokai daba thodok kaya ama thokibana maram oinaga thingjan kibani kari kari thodok thoino haibadu su haijarake school duda class tawringaida chhatra amiba ka du gi ceiling do adu gi aki ba makhol ga tarakadoini kanagumbana floor duda akhoi nungna suba ki tarta makhol tab adu tarpa matamda angang singto class dagi chenthok na bataki kaigino bada makhoine leiriba class tu gi ceiling do kairaga tarakadabagi mongda dok dok law makhol tai yengo ba tarakana kana amata leramdaba school nga naga karakpa angang singdi moigi classroom duduga black magic kamari leina ba pochai kai ka taraga lerambadu ugadoyi sigumlaba thodok che sum thengnarabanina angang gi mama pasing nasu school duda makha tana thanarakidre adum aina tawdana tamna hariba school sa mang takpa mafam am haibadu oikhiba school du thingkhibadagidi hana tamnaramba changdudagi amuka hena tamnaba je haure mayamna sum thajanabada school du da lairiba thawaisa nupini haini adusu pregnant oi masa sikhibani magi machaga maga mafam adu da laibani na hai loinana ayuk nungtel khangdana machagi chana naba injang kai ka thongbi chak injang thongbi na su hai adusu makhol taraga khangmani komai mana tawba khudimma manam loina lakpa masla toina baga subado adugi makhol bawda taba si khangnate isaisu akhoi aki mongda saen hai aduga nungthang athengbada school dugi manaktaga fauraga chatpa midi hariba thawaisa hingsabi haidora kanidu karinodi khangde ado nupi si uba phangena so hainei sisina maram oiraga range ki mapasina school dugi lambi da chatkanu nang cinema yang bachat ke di chatlu adubu atoppa lambi du dagi lao na hai rimsu am pabu chatlu di adubu hadakti magi mamana ba James tu su khara thauna phaba oida aduna James tu singba kaya sida pakna thajagande ba hoi thawong do tho ebudi khangaga su ma masada di thokpa natri mana sidum khalleba sidi masa sonba midana ayamba thokpani hadi adubu mana khali to landi langa doine kedogeda masa James ka thengnare aduga hainare as chachi kedoroge kamte tokdo unati moin adum chatpa lambi se chatre ba do maram de lambi to sangsu sang school ge lambi duna khara samba so moi ani se chale lambi do adubu kamte torokte kamte phawdi mafam du de yore aduga film enjoy tore haibadi aina ngasa hai ke bodo moina lakpa lambi du su hauji school gi rom lambi rom du de chatli ne ba kamte torokte ba wani aduga enjoy tore film do matam chana su dum yow bangam haidi asamba lambi da gi lakpanina adumai tawdana movie yengba se loire film loibadagidi pung baro tare moina laido makhongna oigadoini ko
ꯃꯈꯣꯡꯅꯁꯨ ꯍꯟꯗꯣꯏꯅꯦꯕ 3 ꯀꯤꯂꯣꯃꯤꯇꯔ ꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯃꯣꯏꯁꯦ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯃꯈꯣꯏꯅ ꯊꯦꯡꯅꯕꯅꯦ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯄꯁꯦ ꯇꯥꯔꯛꯄꯅꯦ ꯃꯈꯣꯜꯗꯣ ꯇꯥꯕꯗꯨꯗ ꯃꯣꯏ ꯑꯅꯤꯗꯣ ꯌꯦꯡꯅꯩꯌꯦꯕ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯦꯕ ꯃꯣꯏꯕꯥꯏꯅꯤ ꯍꯥꯏꯕꯗꯤ ꯊꯦꯡꯅꯗꯧꯔꯦ ꯀꯥꯏꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯤꯡꯆꯥꯕꯤꯒꯗꯣ ꯎꯅꯗꯣꯏꯔꯣ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯃꯣꯏꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯤꯁꯤꯅ ꯍꯤꯡꯆꯥꯕꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯀꯃꯥꯏꯅꯒ ꯋꯥ ꯉꯥꯡꯕꯖꯥꯠꯅꯣ ꯁꯨꯃꯥꯏꯅ ꯈꯛꯅꯤꯡꯕꯗꯨꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏ ꯑꯅꯤꯗꯤ ꯀꯤꯕꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯊꯥꯖꯕ ꯑꯃꯁꯨ ꯂꯩꯖꯩ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ ꯍꯦꯟꯖꯟꯕ ꯉꯝꯃꯣꯏ ꯃꯣꯏ ꯑꯅꯤꯁꯦ ꯌꯦꯡꯅꯔꯦ ꯋꯥꯁꯨ ꯉꯥꯡꯅꯗꯦ ꯏꯪꯒꯤꯠ ꯇꯧꯅꯔꯦꯕ ꯃꯅꯨꯡꯗ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯁꯤꯔꯥ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯌꯥꯏꯅꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯏꯪꯒꯤꯠ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤꯁꯦ ꯑꯀꯥꯏꯕ ꯃꯜꯂꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄ ꯍꯧꯔꯦ ꯑꯍꯥꯟꯕꯗ ꯃꯣꯏꯁꯦ ꯀꯥ ꯑꯃ ꯎꯔꯦ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨꯁꯨ ꯀꯥꯏꯔꯒ ꯂꯩꯔꯤꯕꯅꯤꯀꯣ ꯃꯣꯏ ꯑꯅꯤꯅ ꯃꯉꯛ ꯊꯤꯡꯖꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯂꯩꯕꯁꯦ ꯎꯔꯦ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯣ ꯃꯩꯅꯒ ꯆꯥꯛꯈ꯭ꯔꯒ ꯀꯥꯔꯒ ꯂꯩꯍꯧꯕꯒꯤ ꯇꯥꯏꯞꯇꯁꯨ ꯇꯧ ꯃꯅꯝꯁꯨ ꯆꯦꯜꯂꯦ ꯀꯥꯗꯣ ꯑꯗꯨꯗ ꯅꯨꯄꯤꯗꯨꯗ ꯐꯝꯃꯤꯅꯦꯕ ꯑꯉꯥꯡ ꯑꯃꯁꯨ ꯄꯝꯃꯤ ꯑꯗꯨꯒ ꯃꯆꯥꯗꯨꯁꯨ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯃꯀꯣꯜꯗ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯛꯑꯦꯕ ꯁꯨꯝꯅ ꯁꯤꯈꯛ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯅꯥꯀꯟꯗꯨꯗ ꯊꯝꯃꯒ ꯈꯣꯟꯗ ꯍꯥꯞꯄꯒ ꯁꯨꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯃꯉꯣꯟꯗ ꯍꯦꯛ ꯌꯦꯡꯕꯒꯗꯤ ꯃꯥꯅ ꯑꯉꯥꯡ ꯁꯨꯝꯃꯝꯕ ꯏꯁꯩ ꯁꯛꯑꯝꯕꯗꯣ ꯑꯗꯨꯒ ꯈꯣꯟꯗ ꯀꯔꯤ ꯁꯨꯔꯝꯕꯗோ ꯆꯞ ꯂꯦꯞꯄꯒ ꯑꯉꯥꯡꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏ ꯀꯩꯒꯤꯅꯣ ꯌꯥꯝꯅ ꯀꯞꯄꯤꯗꯣ ꯇꯣ ꯅꯪꯒꯤ ꯕꯕꯥ ꯂꯥꯛꯑꯅꯤꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯏ ꯑꯅꯤꯗꯨꯁꯨ ꯉꯛꯄ ꯐꯥꯎꯏ ꯃꯣꯏ ꯑꯅꯤꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯣ ꯑꯀꯤꯕ ꯁꯛꯐꯝꯗ ꯈꯪꯍꯧꯗꯅ ꯄꯥꯏꯁꯜꯂꯛꯄꯅꯦ ꯃꯥꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗꯒꯤꯗꯤ ꯑꯅꯤꯗꯨ ꯂꯣꯏꯔꯦꯗꯣ ꯃꯣꯏꯅ ꯀꯟꯅ ꯂꯥꯎꯔꯛꯇ꯭ꯔꯤꯉꯩ ꯆꯦꯟꯗ꯭ꯔꯤꯉꯩ ꯀꯔꯤꯅꯣ ꯇꯧꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯁꯨꯝꯃꯝꯕ ꯑꯉꯥꯡꯁꯦ ꯃꯈꯣꯡꯗꯣ ꯄꯥꯏꯔꯒ ꯃꯀꯣꯛꯁꯤꯗ ꯊꯥꯔꯛꯄꯅꯦ ꯖꯦꯝꯁꯇꯣ ꯋꯥꯟ ꯁꯣꯠꯇ ꯂꯣꯡꯉ ꯇꯥꯈꯤꯕꯅꯦ ꯑꯉꯥꯡꯗꯣ ꯑꯉꯥꯡꯒꯤ ꯇꯥꯏꯞꯇ ꯇꯧꯗꯦ ꯅꯨꯡꯅ ꯊꯣꯝꯃꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯕꯁꯤꯡꯗꯣ ꯎꯕꯗꯗꯤ ꯔꯦꯟꯁꯇꯣ ꯉꯛꯑꯒ ꯖꯦꯝꯁꯇ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯋꯥꯏꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔ ꯂꯩꯔꯤ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯇꯥꯍꯧꯕ ꯅꯠꯇꯦ ꯇꯧꯔꯤꯁꯤꯡꯗꯣ ꯊꯋꯥꯏꯗꯣ ꯄꯥꯏꯁꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯦꯟꯁꯀꯤ ꯃꯥꯏꯀꯩꯗ ꯄꯥꯏꯁꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏꯗꯣ ꯔꯦꯟꯁꯇ ꯏꯜꯂꯝꯃꯒ ꯄꯥꯏꯊꯣꯛꯈꯤꯕꯅꯤ ꯑꯗꯒꯤꯗꯤ ꯔꯦꯟꯁꯅ ꯅꯤꯡꯁꯤꯡꯉꯦ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯃꯪꯇ ꯁꯤꯅꯕ ꯍꯥꯏꯗꯅ ꯖꯟꯇ꯭ꯔ ꯑꯃ ꯅꯍꯥꯟꯋꯥꯏ ꯄꯤꯔꯛꯈꯤꯕꯗꯣ ꯃꯥ ꯈꯛꯇꯪꯒꯤ ꯅꯠꯇꯅ ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯖꯟꯇ꯭ꯔꯗꯣ ꯄꯤꯌꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯥꯒꯤ ꯃꯄꯥꯁꯦ ꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕ ꯑꯣꯏꯕꯖꯥꯠꯅꯤ ꯔꯦꯟꯁꯤꯅ ꯑꯃꯨꯛ ꯈꯪꯉꯦꯕ ꯑꯩꯁ ꯃꯁꯤꯗꯤ ꯑꯐꯕ ꯇꯥꯟꯖꯥꯅꯤ ꯑꯩ ꯏꯇꯥꯎꯁꯦ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯌꯥꯡꯅ ꯆꯠꯍꯧꯔꯒꯦꯅ ꯈꯜꯂꯦꯕ ꯃꯥꯁꯦ ꯑꯉꯝꯕ ꯄꯥꯡꯒꯜꯁꯦ ꯁꯤꯖꯤꯟꯅꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯖꯦꯝꯁꯁꯦ ꯆꯤꯡꯈꯠꯂꯒ ꯃꯈꯨꯠꯅ ꯆꯞꯄꯒ ꯆꯦꯜꯂꯛꯑꯦꯕ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯨꯒ ꯂꯝꯖꯦꯟ ꯆꯦꯟꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯃꯤ ꯑꯃꯅꯕꯨ ꯀꯌꯥꯝ ꯀꯟꯅ ꯆꯦꯜꯂꯨꯅꯤ ꯑꯗꯨꯁꯨ ꯃꯤꯖꯥꯎ ꯑꯃ ꯄꯨꯔꯒ ꯑꯗꯨꯕꯨ ꯃꯥꯁꯦ ꯃꯤꯅꯤꯠ 5ꯃꯨꯛꯇꯤ ꯂꯦꯞꯇꯅ ꯆꯦꯜꯂꯦ ꯑꯗꯨꯒ ꯋꯥꯗꯅ ꯂꯦꯞꯄꯦꯕ ꯎ ꯑꯃꯁꯨ ꯂꯩ ꯅꯥꯀꯟꯗꯨꯗ ꯃꯥꯅ ꯖꯦꯝꯁꯁꯦ ꯎꯗꯨꯗ ꯉꯥꯊꯍꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯅ ꯃꯃꯥꯏꯗꯨꯗ ꯊꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯦꯝꯁꯁꯤꯁꯨ ꯃꯃꯤꯠ ꯄꯥꯡꯉꯛꯑꯦ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯖꯦꯝꯁꯀꯤ ꯃꯃꯤꯠꯇꯣ ꯉꯣꯔꯣꯡ ꯑꯣꯜꯂꯒ ꯑꯉꯧꯕ ꯉꯥꯛꯇ ꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯝ ꯑꯗꯒꯤꯗꯤ ꯃꯥꯅ ꯈꯪꯉꯤ ꯖꯦꯝꯁꯁꯦ ꯊꯋꯥꯏꯗꯣ ꯑꯣꯛꯅꯔꯦ ꯍꯥꯏꯕ ꯑꯗꯩ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯊꯥꯗꯣꯛꯎ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯅꯪ ꯌꯦꯡꯕ ꯈꯛꯇꯅꯤ ꯑꯗꯨ ꯐꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏ ꯃꯥꯁꯨ ꯀꯤꯅ ꯉꯥꯡꯖꯔꯤꯅꯤꯀꯣ ꯀꯣꯟꯅꯗꯤ ꯈꯜꯂꯨꯔꯒ ꯅꯣꯛꯅꯤꯡꯉꯛꯀꯗꯣꯏꯅꯤ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯋꯥꯏꯗꯨꯗ ꯍꯥꯏꯖꯔꯦ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯀꯔꯤ ꯈꯨꯝꯃꯛꯀꯦꯗ ꯊꯥꯗꯣꯛꯑꯣꯏ ꯑꯩ ꯍꯛꯆꯥꯡꯁꯦ ꯄꯨꯔꯒ ꯆꯠꯀꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯂꯧꯊꯣꯛꯈꯤꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯖꯦꯝꯁꯁꯦ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯅꯤ ꯔꯦꯟꯁꯇꯣ ꯀꯔꯥꯏꯗꯒꯤ ꯑꯦꯅꯔꯖꯤ ꯂꯥꯛꯏꯅꯣ ꯈꯪꯗꯦꯕ ꯑꯃꯨꯛ ꯖꯦꯝꯁꯁꯦ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯆꯦꯟꯕꯁꯦ ꯍꯧꯔꯦꯕ ꯃꯌꯨꯝꯁꯤꯗ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯃꯌꯨꯝꯗ ꯌꯧꯔꯦ ꯃꯥꯁꯦ ꯍꯦꯛ ꯌꯧꯕꯒꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯦ ꯋꯥꯔꯤꯗꯣ ꯇꯝꯕ ꯃꯇꯝꯗꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯟꯊꯤ ꯆꯥꯔꯦ ꯃꯥꯁꯦ ꯃꯔꯝꯗꯤ ꯃꯄꯥꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯝꯕꯤꯗꯨꯗ ꯆꯠꯀꯅꯣꯅ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨ ꯈꯪꯅ ꯃꯈꯣꯏꯅ ꯆꯪꯂꯨꯔꯤꯕꯗꯨꯅꯤ ꯖꯦꯝꯁꯇꯤ ꯒ꯭ꯌꯥꯟ ꯃꯥꯡꯉꯒꯅꯤ ꯂꯩꯔꯤꯗꯣ ꯑꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯣ ꯀꯥ ꯑꯃꯗ ꯊꯨꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯝꯃꯒ ꯖꯦꯝꯁ ꯄꯨꯔꯒ ꯃꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥ ꯄꯨꯝꯕ ꯇꯝꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯀꯞꯄ ꯂꯥꯎꯕ ꯍꯧꯅꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯣꯔ ꯍꯣꯟꯗ꯭ꯔꯦ ꯀꯥꯏꯅ ꯀꯩꯒꯤꯅꯣꯗ ꯁꯣꯔ ꯍꯣꯟꯗꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯔꯦꯟꯁꯀꯤ ꯃꯄꯥꯅꯗꯤ ꯉꯥꯏꯈꯣ ꯇꯥꯍꯥꯈꯤꯅꯨ ꯃꯅꯥꯛꯇꯁꯨ ꯌꯥꯝꯅ ꯂꯥꯡꯖꯟꯒꯅꯨ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯂꯩꯌꯨ ꯑꯗꯨꯝ ꯇꯞꯅ ꯐꯔꯛꯀꯅꯤꯗꯥꯅ ꯊꯥꯖꯕ ꯄꯤꯔꯦ ꯔꯦꯟꯁꯀ ꯃꯥꯒꯤ ꯃꯄꯥꯒꯗꯤ ꯃꯌꯨꯝꯔꯣꯝꯗ ꯍꯜꯂꯛꯑꯦ ꯁꯣꯝꯗꯗꯤ ꯅꯣꯡꯉꯥꯜꯂ ꯐꯥꯎꯕꯗ ꯀꯞꯅ ꯂꯥꯎꯅꯔꯒꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯖꯦꯝꯁꯇꯤ ꯃꯃꯤꯠꯀ ꯅꯣꯏꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯒꯠꯂꯛꯄꯤꯅꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯃꯇꯥꯡꯗ ꯀꯥ ꯍꯦꯟꯅ ꯈꯪꯉꯨꯗ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨ ꯎꯕꯗ ꯃꯌꯨꯝꯗꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯣꯏꯒꯤ ꯃꯆꯥꯗꯣ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯦꯅ ꯈꯟꯅꯔꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤꯗꯤ ꯖꯦꯝꯁ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯔꯗꯅ ꯁ꯭ꯀꯨꯜꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯜꯂꯒ ꯆꯠꯄꯒꯤ ꯊꯧꯅꯥ ꯀꯅꯥ ꯑꯃꯇꯗ ꯂꯩꯈꯤꯗꯦ ꯃꯌꯥꯝ
wari si matang swai de lotion jarage masini ngasi gi wari haba taragadi ado asigum laba nungai nungai ba wari memam tabining balai raga so ko gi channel chang bi de no wari no no uthagal pa ngai dun lai bi abje thamje bulai na ngasi gi damak di kainer si matang gi wari da mu mayam pune theng narsi ya phare